Ngasigi video asidi thang tagi taibang hairiba Facebook page asina thagalakpa post amakhak mayamda khanghanjage hairiba post adudi thang tagi sanaroi ichal angom ibenu kidney animal fail oiduna rims hospital da laikat naduna lairibi ichal asigi layengbada mateng oinaba donation drive ama tawbinaba haibirakpagi matung ina hayengdagi donation drive KIMACS na haujaragani hairiba donation drive asida punamakna angamba selgi mateng pangbinaba haijari mayamna mateng pangbirakpa senpham adu punna angom ibenugi imung manungda khusinajaragani hairiba sel pangbiraknaba Gpay number adudi 8131942348 hairiba number asida PhonePe su Paytm su hairiba number asida loina pai hairiba account adugi operator aduna maming aduna Thangjam Suraj Meitei secretary oibiriba KIMACS की general secretary oiriba Thangjam Suraj की account oidoine masida mateng paningba singna pangbiyu haijari